Mathang thagi ahanba chayolda Manipur lengak semlaba yana leire BJP gi senior most MLA amabu CM ohelakani thajanari ozamasi khogi lakadoriba February ki taraga taruk asida khogi PR lenga se chahi ama mapum phaga doribani masi ki mangoina na khogi popular government ama leinana bagi ayaba pire habe wafam su leikre then khogi BJP gi MLA kuntraga tere ki manungda party asi khoidigi senior most haipatare MLA amada soidina khusinara lagani haibagi thajaba su leire haire swa batang ja kama ingreja akhoi kano singi media singi report sisu akhoi kadai tagi lore iba source no kanana pirakpa source no ado kanana hairakpa no kanagi kadai lorpa pau no haibadudi tak tabanina sum speculation da yumpham oirakanda adom pinarakpa pau oi rida natragana asengba madugi chapchaba fake tu lairap chatla haibadu madi akhoi chapchana khangba ngamde ado tawatabu akhoi su ngangnari ba hainari ba punamaksi speculation ngaktani ado akhoi BJP gi central gi leadership na lengak siemba ga mari lenana statement am ta pite ko nakalama anima kilo singbo sing engage story haiba gomba MLA sing kausan gre haiba gomba phamin na gre haiba gomba adigi center gi adugomba in charge amga phamin naru re na photo thagalakpa gomba adigi lanai oina hair seta aduni hair seta sum haina ko wa gomba saisida yum pham moiba pau nga ta oina taweba ko ana chapchana lenga semhan na baga mari lena na daita lobi ka toriba adumba daita leraba adumba myoi singa tugi level dagi kari ko mo pham ta phongdok pal leite aduga state sigi leriba BJP ge legislature singi maikai dagi kai mo pham ta khongdok kalete sometimes higher pata ga so mai magi oiba personal oi kano kari hatare opinion oina hairi party gi oiba adu mo pham lakte adu akoi mayam na nainari basi popular government se PR gi akoi lengak se masi sahi ma pharak ka dori bajan February gi date 13 dara 13 si phawbadi mayam na ngaina bani si gi matung dati akoi gi assembly se dissolve taw khagani aduga mapung phaba full fledged PR namsha lei khagani haibaduni mapung phaba full fledged PR lakadori bra natragana akoi gi BJP gi oiba aduga anova popular government amalam namsha lakadori bra haibadudi akoi punamak matam kharada ngaire asengba potu koina ubo phangadaba hausa makki wainati ngangnari ba hainai ba punamak si speculation da yum pham boy ba pham maktani ha sumana hangat sake